Maka Chatarakpada drone attack ki tungda Indian Army gi Luchingbga Junta gi chief ka Unakhre hairi haukiba namajing nimita Indian Army na Myanmar gi Sagang region da leiba lalawasing gi camp da drone attack satakraba matungda Indian military gi makok thongba mihut kangbu ama Nepito da chatuna military junta gi deputy chief Sawin ga unaduna border security gi matangda kupna khana nainakre hairi India gi mihut kangbu adu integrated defense staff ki deputy chief oina oiriba Lieutenant General Sri Najai Pratap Singhana luchingki mihut kangbu aduna military junta gi deputy chief Sawin ga unaduna border security gi matangda kupna khana nainaki haina report amana phongdorokli junta gi mekaidagi phongdorokpagi matungina nakal anina Nepito da unaduna wadi sanabada yumlo nabaleba anina military gi lamda makhata na mateng pangna baga loinana border da tangdu leita bapibam lehenana bokhona ba masung atai sangat chagat pagi thabak thoram sangi matangda khanaki Myanmar da yar habagi thogdokna amang ata thokraba tungda India na mateng pangbagi matangda su nakal anina khanaki panba yabadi hauki Namajing Nimita Indian Army na Sagang region ki Nanyunam masong Lahe township da leiba United Liberation Front of Assam Independent Alpha I kemta drone attack satabada lalulub asagi makok thongba Luchingbga ahum yauna mi manga sikhi aduga atopa taraga mapanna aso apan nangkibani sanglaba chai kamarum India dagi tokhai tanaba khulai paibagi lalu hogduna lakiba Alpha I na phongdokibagi matung inadi numit aduda Indian Army na drone cham hena sizinaduna attack cha tharaki hairi India amasung Myanmar gi lonaba kilometer lising amaga truk sangba ngamkhai gi saru ayambana ningti na sambal khadaba maramna khulai paibal lawba sing ngahak leitana ngamkhai lanthok lanchen tawbada thoina khudongsa daba mayoknade Manipur gi naga amadi Assam lawba sing na chahi ke marong gi mamangdagi Sagang region ta kem hangdoktuna leirakki baga loinana ngamkhai lanthok laga Indian security forces ta attack chatharam laga amuk anna ngamkhai lanthoktuna chenki bada thoidokna khudongsa daba mayoknadi haina report amana phongdorokli numaijing nimita Indian military na chatharaki ba drone attack adugi matangda mafam adugi miyoi kharana Irawadi pause da phongdokibagi matungina Sagang region gi school amasong micham leiba mafam nakna bong khara pokhai ki adumoina mak asopa namata yawkide micham taba khungangda Indian Army na drone bombing tawduna attack sathagani haina mangjongna na khangalakpa tarabadi khunjapuna mak mangjongna na section thorang lokhattuna sapagadaba mafamda senthok lamba yabani adubu ikang khangawdana satharakiba attack aduna maram oiraga miyamda mipaiba pon ki hairi Indian Army na drone attack sathakibagi matangda mangjongna na pau pirakiba leibra haina Irawadi pause na military junta Indian embassy da hangkibada pakhum amata pirakpa laikhite hairi makhatana Mizoram dagi Churachandpur tamna FCI gi chengpusinba lepkhre hairi Manipur da haukiba me ahum dagi hauduna thokliba irang asina maram oiraga Mizoram dagi Churachandpur amadi atai district khara da FCI gi chengpiramba adu punglep lepkhre haina Food Corporation of India FCI gi Aizol division gi official amana phongdorokli paw asina hai irang asina maram oiraga Imphal dagi chengpibada khudongcha daba district khara yaurakpadagi tangai phadana kumja 2023 gi Junta dagi hauraga Aizol fawraga FCI gi chengsing asi pirakibani haujuk fawbada Aizol dagi cheng quinton lakh 3.22 pikre masina maram oiraga Churachandpur da leiriba lanjenaraba miyoi sing adu one nation one ration card scheme gi khudongcha ba phanglamani adumoinamak chai asigi April tha da chukiba akanba nongna maram oiraga thokiba ising amadi singning khaibagi thodok kaya aduna maram oiraga lambi asida chengpusinbagi thabak lepkhibani hairi makhata tharakpada Manipur da irang thokraba tungda drug ki lambi Mizoram da oiri Mizoram gi champhai da lupa kor kuncha ga taruk henbagi mayai kaba drug chabulama phar hairi sanglaba chahi kaya ama golden triangle dagi pusilakpa mayai kaba drug sing India gi mayol lamda yaukhinabagi lambi Manipur da oirambadu hojik thokliba mitei amasung kuki gi hana sunabagi lana sina maram oiraga drug putok pusin tawbagi lambi Mizoram kaida hong Mizoram hojikti mayai kaba drug puthok pusin tawbagi khwaidagi maru oiba lambi oirakle akaknaba paw ama phangbadagi Narcotic Control Bureau NCB amadi Assam Rifles ki personnel singna Mizoram amasung Myanmar ga lonabada leiba Champhai district tagi lupa kor 36.79 gi drug nganang pakatpa ngamkhibani paw asina hai NCB amadi Assam Rifles ki combined team amana Champhai district ki Jokho third town gi border crossing point area da thibo humbagi tabak satabada gram satruk kanifuni thogi heroin number 4 amasung WY hairiga sukhangnaba methamphetamine tablet kg 10.44 phagat pangamkhibani hairiba polam sing asi malemgi kaithel da lupa kor 36.79 gi oigani hairi drug phagaliba Champhai district ki Jokotha town asi Myanmar gi chin state ki Khaumawi village ka lonaba leiba mafam amani phagalaba polam sing adu Narcotic Control Bureau da sinakhibaga loinana case amasu register tawkhre hairi Manipur da kumja 2023 gi May 3 dagi mitei amadi kuki ani gi marakta lan thokkibana maram oiraga Imphal More lambi asi ningthina
फाउनदना लेरखिबनी लान असिगी ममांगददी हाइरिब लंबी असिदा ड्रग फाबगी थौदोक नोंगमा कांगदना थोकलंबनी मखा सतरकपदा अरंबाई चिंगोल यूनिट 58 एना खंगन जबाइबा वफम अमकक थमजगे लमलाई केंद्र असिदा मसाना मसाबु एटी ने हाइजब कंबु करना सनखाई थुंखाई तौबा लंबीदा लाकपर प्रजागी गाड़ी गुंडा तौबा दब तौदना सेल मुनबा असिना चिंगबा लेबाक मियामदा अवाबा पीबा मियामना नुंगाइरोइदबा थबक थौरंग कया अमत तौरि हाइबगी रिपोर्ट फंगले मखोय अदु मसागी पर्सनल इंटरेस्टा अरंबाई चिंगोलबु मिंगचत्थिनबा तौबा अमदी फत्तबा सरौ खुरौ थवइनचिनी हाइना लवी यूनिट 58 कोब्रागा हाइरिबा मियोइसिंग असिगा हिरम अमतदा मरी लेनदे अमदी मखोय अदु लेबाक मियामना अमदी लोगी ओइबा चेराक पीबदा अंगंबा मतेंगसु पांगजगनी हाइरि मसदा थोरकपा अफपता टेक्साक मसाना याना पूजगदबनी हाइबा लंगंबा खुमन कंट्रोल रूम यूनिट 58 कोब्रा चलौना थदोरकपा चेरोलमन हाइरि मरक्थना न्यूज लिंक इंफाल हाइरिबा पेज असिगी पोस्ट अमा खक्तंग लखोचरगा थमजगी मिजोराम गी कोटना चुराचानपुर मच्चा साइखोलेन खोंसाइबु चही तरागा मरी जेल अमसोंग 1 लाख फाइन तोहननबा राय ताख्रे हाइरि ड्रग पुबगी केसतनी खोंसाई असि अगस्त 2023 दा हेरोइन 7.74 kg गा लोइनना मणिपुरदगी मिजोरामदा ड्रग पुरकपगी महा थिंगदवाल खुंदा फाबनी हाइरि मका सतरकपदा थबक कोटी 3.5 पीनबा ELI स्कीम हौदोखरे हाइरि लेबा असिगी सोशल सिक्योरिटी नेटवर्क मा पांगल कखत हननबा अमसोंग थबक पीबगी चांग हेंगत हननबा मपुंग ओइबा थौरांग अमदा इंडिया गवर्नमेंट अपुनबा लुपा कोटी 99446 औलेगा गा लोइनना अपॉइंटमेंट लिंक इंसेंटिव ELI स्कीम हौदोखरे स्कीम असे अनोबा थबक जॉब कोटी 3.5 हेना मारू ओइना मैन्युफैक्चरिंग सेक्टर दा जनरेट तौगनी स्कीम असे एम्प्लॉइज प्रोविडेंट फंड ऑर्गेनाइजेशन EPFO की कुथांगदा मिनिस्ट्री ऑफ लेबर एंड employment na implement tawgadabani EPFO gi special state office imphal gi regional provident fund commissioner to angom surendra singhana imphal la pomising da haiki scheme asina financial inclusion amasung economy stability encourage tawbaga loinana formal employment garan bada masak naiba khongthang ama oiregani thorang asina lebak sin butungna worker amasung employees sing da transformative oiba khongthang ama support tawgani haiki ELI scheme asida first time employers amasung employees sing da target tawba part A अमसुंग पार्ट बी हाइबा कंपोनेंट अनि लेगनी पार्ट ए की मखाद स्कीम असिना था अमद लुपा लाख अमा फंगबा अनौबा एम्प्लॉई सिंग दा डायरेक्ट इंसेंटिव फंगनगनी एलिजिबल ओइबा एम्प्लॉई सिंग न लुपा लिसिंग तरा मंगागी ओइबा था अमगी बेसिक पे एंड डियरनेस अलाउंस ता युमफम ओइबा वन टाइम इंसेंटिव फंगनगनी इंसेंटिव असि कंटीन्यूअस एम्प्लॉयमेंट की था तरुक की मतुंगदा लुपा लिसिंग तरिक कचोंगा अमसुंग लेमौरिबा सनफम अदुना थबक तौबगी था तरा निथोय मपुंग फारबा मतुंगदा तंकक अनिथोंगना रिलीज तौगनी अकोनबगी सनफम अदु EPFO portal da phangba online financial literacy program mai pakna lusilaba matungda pigani masigi component asina employees singi benefit amata yauroi part b asina ahenba workers sing hapagi damak employees sing da incentive pibada miyeng thamgani nauna thabak changba employee amada tha amada lupa sahum sahi ani fawba employees sing na phangani masigi matamasi manufacturing sector da operate tawriba singi di sahi mari fawba sangdokani incentive ki sanpamasi anover recruit adugi west slab ki makha pongani ELI स्कीम की क्वालिफाई ओइना एस्टैब्लिशमेंट चेंगना एम्प्लॉयमेंट की चांग हेंगरनगदबनी करिगुंबा वर्कफोर्स यांखै की मखा ओइरगना अहेनबा एम्प्लॉई अनिदि लौगदबनी नत्रगा करिगुंबा वर्कफोर्स यांखै अमदि मथक ओइरगदि अहेनबा एम्प्लॉई मंगा लौगदबनी हेंगलकलिबा एम्प्लॉई सिंग अदु था तरुक फावबदि लैगदबनी अहेनबा एम्प्लॉयमेंट हापगी बेसलाइन अदु था अमद लैदिबा एम्प्लॉई की एवरेज मसिंग नत्रगा चाहिदा अगस्त अमा इंग 2025 फावबदा होटकनी एस्टैब्लिशमेंट अदु EPFO दा रजिस्टर तौबगी मखासु पोनगनी सरेंदर न मखाताना फोंदोखिबदा स्कीम असि फॉर्मल एम्प्लॉयमेंट वर्कर्स मसिंग हेंगदहननबा सोशल सिक्योरिटी दा मतमचाना कंट्रीब्यूट तौबा अमसुंग लेंगदबा थबकी खुदोंसाबा सिंग हेना पीबा ngamba एस्टैब्लिशमेंट दा रिवार्ड पीनबगी थौरांगनी ELI स्कीम असि चै असिगी अगस्त अमदगी इंग 2027 की जुलाई 19 फावबगी मनुंगदा एम्प्लॉयमेंट जनरेट तौबा सिंगदा ओइगनी एम्प्लॉयर्स सिंग अमसुंग एलिजिबल वर्कर्स सिंग अकुपा मरुल सिंग अमसुंग रजिस्ट्रेशन की दमक EPFO की पोर्टल चंगबियु मणिपुर की ओइन इंफाल वेस्ट डिस्ट्रिक्ट की कैसामपाट आइबम लेकाइदा लैबा EPFO की स्पेशल स्टेट ऑफिस ता लाक्तुना मतेंग लौबियु ELI स्कीम न लेबर फोर्स ता शक्ति हेन पीब अमसुंग लेबाक्सन बथुंगना इंक्लूसिव इकोनॉमिक ग्रोथ लहनगनी हाइखि
Maka Satarkpada Nungtil Pauseki Chifongama Oidiba, Kangla Paugi, editorial Kocharaga Tamzige, Mito Conductringaida, census delimitation Chatarabadi, Miyangi Yole Kani Haiba, Wapam Sing Tamzige, India the Mikoktiva population census asi, Nalinga Matam Digi Chataduna Lagli, Mitop Natraga, Yunkok Masing Tiba Ibasi, Icham Tam Namasing Tibnate, Masina Leba Asigi Hiram Kayada, Chokat Torangi Tabak Toram Sing, Lokot Pada Hena Kodong Chana Bani, Panglaliba Achumba Oil, Masak Singi Data Sing Adu, Lengaki Oina Masong, Lanai Kanglup Singi Dambakta, Hiram kaya da sokot ba amadi yaifanaba puraknabagi yumpham thonbada natana lakadori batung lamsakki mipung khudimakta chakot hanba ngamgadori bani ngalingai matamda India da mikok masing thibagi tabak chathaduna lakli chahi chakya gi mamangtagi hauna arthashastra moya samaj ki royal thoda hena khumang choksilanaba amasong miyamdagi tax khongatpa ngamnaba thorang oina mikok masing thiba hodolami masida natana mughal samaj asu masing thiba chatnabi ain e akbari chana lon chatta iduna thamlami adubu chapchaba amadi mapung phaba census asi ing 1872 da haudokibaga loinana ing 1881 dagi hauna chahi tara khudingi mikok masing thiba haukiba ase British imperialism gi makhada India gi mafam senba thungna chachaba horoki ing 1972 gi matungda taraga mangarak suba census ne aduga India na maning tamba phanglaba matungda mikok masing thirakpa taraga tarilak subani chahi tara gi oina chatharakpa census asi 2011 da maruoiba khongthang oirakhi masigi maruoibadi leba asigi mafam kaya mukta mising ising ichaugum hengalakpa aduga chokhatpagi mekaidasu kumang soksilakpaga loinana lebak asigi tongan ba lengaki khongthang kaya lokhalakhi masida natna haukhiba census da mong maril tadana state amada natraga amada achumba census taroktabadagi wathok lanthokna demographic structure da akaiba kaya pirakhi mapa lebak yumthangnaba lebak singdagi michal mitok kaya changsilakpa asina royal thodagi lamda maruoina parliamentary amasong assembly gi seat local body singi constituency masing laptoppa delimitation da chaipu piraktabanatte masina maram oiraga mikok masing thiba asi miyam punawakna tarai ne loba yade mikok masing thiga doriba lengaki employees enumerator amadi supervisor oina hablakpa miyoi singi thodang chauna le enumerator singna yumthong kuding changduna mikok thibagi thabak lokhattaba data sing adu chumna amadi afaba moongda lokhollaba data lebaki amadi miyamgi kanaba piba ngamgadoribani masigi ona tainabada mikok masing thiriba adu aigi lekaini khungangni haiduna yumda changduna masing thibagi mahut yum amada natraga sangoi hotel dukan school club community hall laishangna singbasingda table da paulawraga pangi da ikhatpa tarabadi achumba census oiningai oide Manipur da hokeba ing 2011 gi census da chingi district kharada oipam thokpa birth rate ki mathakta Chokloi maongda missing khangen hengalakibadagi leibaki amadi miyangi achobo wathok oikidaba natte state ki mikok thiba amadi delimitation gi tabak lakliba chahi 2017 da pangthoknaba samsariba asigi mahutta mitop sing hana khandokpa mathoktai mitok khandok tringaida mikok masing thiba amasung delimitation gi tabak chathaba tarabadi achumba miya maruina yelomi singi tungi leibak tamangamdabagi pibamda oirakadaba leibana mikok masing thiba amadi delimitation gi mayokta leirakpa ya state asigi chingi district kharada illegal immigrants sing logi wangmoda sangsilaktuna kundalaita silakpa amadi lempaki mapong kayadasu mitop miancha sing masing khangdana ising ichaugum hingalakhibadagi yelomi singdagi mitop singna masing henbagi wathok leiri masina maram oiraga yelomi singi kangkhul amadi phurukki saktang kanjanabgi dama inner line permit system chanalu haiba kholaudagi chanaba leirabasu mapung phana thabak lokotpa leitri loinana state asida NRC chanangadabani mitop sing maram damda halankhinabagi akanba ihau leiringagi charakta India government 2027 da mikok thiba delimitation pangthoknaba thorang tawriba asigi mahutta hana state asida NRC sananduna mitop sing masak khangdoknaba honabana phurup asigi yelomi sing kanma ngamgani karigumba census asi delimitation chathaba tarabadi madugi mayokta miyamgi ihau leirakpa yabagi chingnaba leitabanatte mitop tap taba makai thajilaga mikok masing thiduna delimitation pangthokba tarabadi yelomi singi kangkhul muthanaba honabaga pangkakni haiba wafam phongdokli Maka Chatarakpada Nungtil Pausigi Jifongama Oiriba Pangzildigi Lokhotcharaga Thamjagi Thangmaiban Hijam Diwan Lekaida Leiba Commentator Wachangbam Sonamani Chahi Marfuga Humdoi Pung Marirom Taba Duaida Langolda Leiba Siza Hospital da Laikidre Mahak Nagale Lengaki Senior IPS Officer Oina Thabak Tawramba Miyoini Mahak na Thabaktagi Potharaba Matungda Social Political Commentator ama oina lamdamasigi TV channel singi pau nainabagi thoramda saruk yaduna matamatangi oiba lebaki isu kayada saruk yaramkiba miyoini hairi maka satarakpada drug smuggling network operation hena paktok sokthorokpa asina national security da achoba threat oiri haiba en biringi wafam nungthil pausigi chifongama oiriba kangla paudigi lokhotcharaga aroiboina thamjage northeast station da drug smuggling network operation hena paktok sokthorokpa ase leba asigi national security amasong youth singi welfare da achoba
threat amani haina former chief minister mahaki ex thagalakiba warolama da phongdorokli former CM asina handakta Assam Rifles amasung Narcotic Control Bureau na Assam dagi lupa core 36.79 longki yamlaba drugs ng phakiba adubu thagatpa phongdorokli leba asigi north east station da drug lalon bagi khudong thingai oiba phibam mayok nariba asiga mari leinana makata na haikibada north east state ching asi powder drug smuggling network operating torokba asi leba asigi picture da atawa threat amani mahaki sarkar leingai matamda state asida popi thaba amasung drug trafficking gi mayokta akanba campaign kya chatharam kibani hairiba khongthang sing asi region asida hena kanchina tabak pakhatpa mathau tai state asida susing gi district da paksana popi pambi thariba sing asi manganta na bagi thabak hena kanchina pakhana ba mari leinaba authority sing da appeal torakli aikhoi amatoina punchinduna amasung chok thaba naidna honaraba khaktada aikhoi gi youth sing amasung region asi narco terrorism gi khubam nungdagi kanba ngamgani haina phangdokhi